mayam pumnamukpu kurumjari hauji laiba asigi famliba parliament session asigi manungda cockroach janata party cjp na lusingduna maru oina youth singna hauruktuna chaliba sahi lisingani kunga taruki NEET exam gi question paper leak oikiba dugi responsible asi laiba asigi union education minister Dharmendra Pradhan aduna mahak asi mahangna union education minister gi fam asidagi resign tawgadabani haiduna cjp na kanba khongjang sangsilakli aduga miyamna thoido hendoknasu kangnaraba sonam wangsuk hariba yamna ikai khumnajariba miyoi asina fawba numit kunga mathoini chupna sara henduna jantar mantrada leiduna union education minister Dharmendra Pradhan bu resign tawhangadabani haiduna mahaki khongjang sangsili aduga NEET UG 2026 ki leak oikraba matungda mahiroi kunga manga suicide tawjaduna sejaki makoi singa sida matik chaba compensation pigadabani haiduna akanba khongjang sangsili adubu laibak asida hauji laingak liba government asina miyamgi praja miyamgi kholaw adubu na thaiduna chatli sonam wangchukna leptana chara helakpa kunga matui subanumita Delhi High Court ki yathang amanani haiduna nampuda sonam wangchukpu faraba matungda hospital da namsinki adubu masina miyamna sangsiliba education minister Dharmendra Pradhan bu resign tawbagi iho asi loirabra haibadi hojiksu loiba naidri masina maram oraga leba asida yamna sauba asoba crisis ama thorakpa yabagi hojikse aruba pibam amada leiri laiba asigi parliament session haukiba July gi tang kundagi famba hoki matam adudagi hauna laiba asigi tongan ba youth sing mahiri sing kaya hongnarubu tawduna jantar mantrada pullaba matungda parliament tamna sangsilaki parliament tamna sangsilaki ba khongjang aduda police ki maike digi lathi sas tawba amadi sangsilaliba protester sing aduda nongmai aim tawduna laibagi video na singba kaya viral oiki nakal anigi muknarak paduna maram oiraga mahiroi kaya amadi police ki maike dagi shu asok apan kaya marum yauki mahiroi singna sangsiliba khongjang adubu thi sas tawbiduna sa sanda phubagumna nupi angang haiba khaktana yamna tamthina lathi sas tawbiki adumakpu miyamgi khongjangdi hanbanaide tongan ba Delhi ga thangnariba neighboring states singdagi Punjab Haryana na singba singdagi longmi amadi miyoi kya marumsu hariba protest asida yaukshalaktuna laki masina maram oraga han police na tanaduna phurambani adubu hojikna amuk police sing asibu amuk miyam sing asina tanaraga phuba cheiba torupagi video amakaksu hojik yamna viral oiri asigomba pibam asida asum chatpa taragadi leiba asi yamna aruba pibam amada soidana makki lakigani aduga sangsiliba khongjang asisu koi mai paktaba yade sangsiliba khongjang asida leiba asigi tongan ba mapam singdagi lakpa miyoi mayam ama pullaga sangsilapa khongjangni miyoi ba ama oibanina saba thakpa haibasi yamna darkar oi masi yaudaba taragadi aina karigumba amata pangba ngamoidoribani masana masagi mayumdagi pujarakpa polam cherem sing charagale aduga hauji jantar mantrada kogi union education minister Dharmendra Pradhan resign tawgadabani haibagi mayokta sangsilakliba khongjang asigi yamna nungsiba mikup ama haiba taragadi mafam aduda tilliba miyoi lising lakya asigi sananaba mayam ase ma protest asida yawba ngamdaba taragasu laibak asigi tongan ba state sing mafam kya dagi hariba mafam asida Swiggy amadi Zomato na sing basing asigi maiki dagi hariba mafam sing asida lepa leitana asa athakya mateng pangnarakli akoi bada leriba surrounding sing na sumana mana ngamjaba ising ngamjaba sana thaknaba ngamjaba kya puraktuna mateng pangli asigumba miyam amatoina sangsilakliba khongjang asi soidana maki mai pakpagi lambi amada lakli haibase yai iroina khongjang asi sangsinba horukba July gi tang kun numit asida su iramdam Manipur asida May 3, 2023 digi thokliba lan asigi damak justice leitriba masigi warishin number leitriba sigi matangda cjp gi yamna nahawairiba miyoi singa sep Manipur haiba furitna singba lituna lana sida mangkiba sokhiba sikhiba nakiba pumnamaki print tawduna maningda logo oina haptuna akanbar protest thaki sep Manipur kallu haibagi khongjang leppalaitana sangsilakli asigumba khongjang asi ekoi meyam punna support tawminaba yamna darkar oi laiba asi democracy chatpa khwaidagi chawba democracy chatpa laiba amani haidunadi ngaksaw thekchari adubu praja sing khudingmakta ngasi phawbada democracy gi asengba masak adu phangalabra haibadudi ngasi phawbada democracy gi asengba masak adudi phangandri
मदुगे असेंग मसक अदु फंगलंबा तारगदी ngasi mak iramdam masida thokliba lan asigi nahan puruklamba yabani adubu dictatorship ki mongda oijaba khakta thiba ngasigi famnaiba sing asina sangsilakliba chatharakliba thabak sing asi yade haiba ama khangan ba haibase yamnamak mathau tai sangsiliba khongjang asi loiba khamba naide ngasi su maiki kyadagi hongnaruba tawdana leba asigi konung Delhi da laktuna Jantar Mantar da akan ba khongjang parliament tamna sangsinna ba khonari miyam gi akan ba ihowasina sangsilaklaba protest asina maram oraga parliament gi session phawba hojik ningthi nungaina pangthok pangamdana leri miyam gi sangsilakliba khongjang asi tapna mairik pidigi maijau bi haibadu oirakadori masigoma Fibam asida India na lusingliba Narendra Modi gi government asina Union Education Minister Dharmendra Pradhan bu karamna yokhatuna kanduna thambangambage haibase ekhoina yengba tari loinana Narendra Modi gi Delhi da leiba resident asigi mamang da su opposition gi lusingba Rahul Gandhi ne lusingba team amana haidiba mafam asida Malik Arjun Kharge gi barde yawba lakpagi namada hariba Narendra Modi gi resident asigi mamang da su akan ba protest athaki masina maram orega opposition leader Rahul Gandhi ne singba agitation protest aduda yawba miyai kya su police na phaduna detain tawduna thamle CJP Cockroach Janata Party na talibat demand asi leiba asigi tungi mahiri singidamangni leiba asida pangthuk liba NEET exam khaknatana atei leriba competitive exam sing da question leak oi haibagi wathok sing yamna tattana thokli asigumba asida chenaba miyai sing asi yamna tuna arrest tawraga makoina tawjaruba adugi matik saba dandi adu piba darkar oiri hauji leiba asigi parliament da sangsilliba miyam gi iho asigi update lakpa matamda miyamda amuk hana paudam charake channel asibu nungsibiduna miyamna like comment share amadi follow tawbiramu mayambu kurumjari